Arambai Tenggol Sanghandanava Kanglagi Akoibada Security Akamba Section Tarang Lakot Cray, Kanglagi mipham yaithokpa leite, Hayeng soidana pangthokani Arambai Tenggol. Manipurgi Chief Minister Yauna Minister Sing Amadi MLA Singbu Hayeng January Kungamari Kangla the Laknava Arambai Tenggol na Kaurakiba Wafonga Mari Lainana Kangla and Manunda Arambai Tenggol Sang Badat Ating Batam Kibaga Loinana Kanglagi Get Marida Akamba Security Ngaksembagi Tabok Lakot Cray. Empire West SP na lokot kiba security arrangement da Kangla manuk nongpok thang baget manakta City Police ki Inspector M Rosan na luchingba nupi personnel sing yawba masing yamlaba kanggu deploy tawkre Kangla gi kha thang baget na masing yamlaba Manipur Police Command personnel sing BDF Home Guard amadi CRPF ki kalam amana ngaksembagi thabak sathakre mafam ani asigi ngaksembagi thabak sing Home Guard ki COCS Adani Mau SPS na lasing singani. Aduga masida Imphal West Additional SP Lakshmi Thingbaizam amasung Imphal Police Station gi OC na mateng pangani. Kanglagi nungsit thamba get na City Police ki personnel sing Commander personnel sing Home Guard amadi AR Army kalam amana MPV gi loina na ngak sembagi thabak sathakre. Ngak sembagi thabak asi mapan suba IRB gi CO Kosnam Srama MPS yang singgani aduga Imphal West ke Additional SP KS Bovisan MPS amasung City Police ki OC S Gulkan Tanggal na mating panggani. Kanglagi awang thangba get na Imphal Police ki kanggu Imphal West ki Commando Team ani BDF Home Guard amadi CRPF na MPV yaw na ngak sembagi thabak sathakre. Ngak sembagi thabak asi ani suba MR gi CO Victoria Yangkom MPS na yengsinggani. Yengsinbagi thabak asida Imphal West ki Additional SPM Amit amasung Imphal West Reserve Line ki Inspector MD Sahil Sahar na mating panggani. Kanglagi nongpok get nongpok thong na Imphal Police Station ki kanggu BDF Home Guard amadi Imphal West ki Commando Team ama na ngak sembagi thabak sathakre. Ngak sembagi thabak asi ani suba MR gi SE Rosan MPS na yengsinggani. Aduga yengsinbagi thabak asi Wangoi Police Station gi OC Inspector K Buddhachandra na mating pangani hairi. Nakal amaromda Kanglagi akoibada security gi akanba section thawrang lokhocharabasu Hayeng Kangla da pangthokadariba mipham ahong balaite. Hayeng soidana pangthokani haina Arambai gi luchingba korongan bana thagalakpa waron amana hairi.